Ini mang namanya udah. Banding kemudian lain lain kong mulai main yawalan di silang halang ayam lakna hawi tambru lai hok hok piran mamai maman kami handra mai mang kami pasok lamdoi kami singui be koi mo dai den tingam hawai kham mamai kai da hoi hoi law hoi apa banu ngai da siyo sang ba harau ba yang ka sa hong ma Kau fala bekas lagi. Kau. Sudah lesen sih. Oh. Saya di lagi bukan lagi. Oke. Mudah-mudah. Ayo lo kalau jadi. Itu sama kong juga kok. Eka? Ay ahan yang
ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯖꯦꯟꯒꯤ ꯊꯥꯒꯤ 2023 ꯑꯁꯤꯕꯨꯗꯣ ꯍꯧꯖꯤꯛ ꯂꯩꯀꯣꯜꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯥ ꯃꯥꯏꯀꯩꯗ ꯐꯝꯕꯤꯔꯤꯕꯁꯤ 이보다 경진기 밤라이브 자라 도서관에 탐나가 더 빨리ngay 학교적이 매로운들이 아주마이나 레이디라고 하고가 한신 레이디도 경진기 레이본식이 더부어를 보비리바 하려면 싱리 가이 겁나지리 이거 밤라이브 자라 도서관에 갑나가 그리고 아빠이 수업도 랭신 비리스나 한중 세바만달기 프레시덴 게 소바 아두가 게 세크레터리 세크레터리 제너럴 에듀케이티브 보디 여비리 수업을 이리스나 거기 이보다 경진기 레이딩 원칙이 굉장히 ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯀꯣꯜ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯡꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯤꯚꯤꯌꯨ ꯀꯟꯁꯇ꯭ꯔꯛꯁꯟꯁꯦ ꯈꯔꯤꯕ ꯁꯦꯗꯞꯁꯟꯗꯤ ꯌꯥꯝ ꯀꯟꯅ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯆꯥꯏꯖꯔꯦ ꯑꯗꯨ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏꯁꯤꯟꯅꯕ ꯂꯥꯏ ꯍꯔꯥꯎꯕ ꯅꯪꯅ ꯍꯣꯠꯅꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯗꯤꯗꯤꯀꯦꯠ ꯇꯧꯕꯤꯗꯨꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯁꯛ ꯇꯥꯛꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯦ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯀꯌꯥ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯤꯠ ꯁꯤꯡ ꯄꯥꯋꯥ ꯉꯁꯤ ꯂꯦꯡꯕꯤꯔꯛꯇꯨꯅ ꯗꯤꯜꯂꯤꯗꯒꯤ ꯂꯥꯛꯄꯤꯔꯤ ꯏꯌꯥꯝꯕꯕꯨ ꯑꯪꯊꯩꯔꯗꯨꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯊꯝꯕꯤꯔꯛꯀꯗꯒꯦꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯄꯥꯕꯨꯡ ꯃꯌꯥꯝꯅ ꯈꯪꯕꯤꯔꯕ ꯗꯥꯛꯇꯔ ꯅꯔꯥ ꯄꯥꯕꯨꯡ ꯏꯀꯥꯏꯈꯨꯝꯅ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯃꯤꯠ ꯁꯤꯡ ꯄꯥꯋꯔꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯣꯁ ꯋꯦꯜꯀꯝ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜꯒꯤ ꯑꯗꯨꯒ ꯂꯦꯡꯕꯤꯔꯛꯂꯤꯕ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯁꯤꯅ ꯃꯣꯏꯔꯥꯡꯒꯤ ꯑꯩꯈꯣꯏ ꯑꯦꯄꯦꯛꯁ ꯁ꯭ꯇꯨꯗꯤꯑꯣꯅ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯂꯨꯞꯀꯤ ꯃꯝꯄꯤꯜꯒꯤ ꯏꯃꯥ ꯃꯤꯡ ꯄꯟꯖꯔꯕꯗ ꯀꯦ ꯄꯗꯃꯣ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯃꯥ ꯑꯦꯟ ꯊꯥꯕꯥꯗꯦꯕꯤ ꯂꯣꯏꯅꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯇꯦꯟꯅ ꯊꯝꯖꯔꯕꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯌꯥꯝꯕꯁꯤ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯀꯣꯔꯇꯦꯖꯇ ꯂꯩꯕꯤꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯌꯥꯝꯕꯁꯤꯅ ꯌꯥꯝ ꯀꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄꯤꯔꯤꯕꯅꯤ ꯍꯟꯗꯛ ꯉꯔꯥꯡꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯨꯡꯉꯔꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇꯪ ꯚꯤꯖꯤꯠ ꯇꯧꯒꯦ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩꯗ ꯏꯔꯝꯗꯝꯒꯤ ꯂꯩꯔꯤꯕ ꯏꯄꯥ ꯏꯆꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯕꯤꯔꯒ ꯂꯦꯡꯕꯤꯔꯛꯄꯅꯤ ꯉꯔꯥꯡ ꯄꯥꯕꯨꯡ ꯅꯔꯒꯤꯗ ꯊꯨꯡꯉꯒ ꯉꯔꯥꯡ ꯂꯩꯕꯤꯈ꯭ꯔꯦ ꯉꯁꯤ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯃꯣꯏꯔꯥꯡ ꯏꯔꯝꯗꯝꯁꯤꯗ ꯃꯣꯏꯔꯥꯡꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯑꯦꯊꯅꯤꯛ ꯄꯥꯔꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯚꯤꯖꯤꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯌꯦꯡꯖꯒꯦ ꯃꯌꯥꯝꯒꯁꯨ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯤ ꯂꯦꯡꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯏꯉꯨ ꯐꯝꯅꯥꯏꯕ ꯆꯩꯔꯥꯛ ꯂꯣꯏꯁꯪꯒꯤ ꯑꯗꯨ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜꯅ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯑꯩꯈꯣꯏ ꯑꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗꯁꯨ ꯄꯨꯟꯅ ꯏꯙꯧꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯤꯕ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯆꯩꯔꯥꯛ ꯂꯣꯏꯁꯪꯅꯁꯨ ꯂꯦꯟ ꯆꯠꯂꯨ ꯑꯃꯇꯪ ꯊꯝꯃꯤꯟꯅꯁꯦꯕꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯅꯕꯤꯔꯤ ꯃꯁꯤꯃꯇꯪ ꯍꯥꯏꯖꯔꯒ ꯑꯍꯥꯟꯕꯗ ꯑꯩ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯟ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯗꯒꯤ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯕ ꯂꯩꯕꯤꯒꯗ꯭ꯔꯥ ꯑꯗꯨ ꯂꯩꯕꯤꯔꯒꯗꯤ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯕꯤꯅꯕ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯆꯩꯔꯥꯛ ꯂꯣꯏꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯜ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯇꯪ ꯑꯩꯈꯣꯏ ꯎꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯑꯃꯗꯤ ꯊꯥꯡꯖꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤꯅ ꯂꯦꯡꯌꯥꯟ ꯐꯤ ꯄꯤꯒꯅꯤ ꯄꯥꯕꯨꯡꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯔꯥ ꯑꯃꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯤꯡ ꯄꯥꯋꯔꯒ ꯑꯩꯈꯣꯏ ꯂꯦꯡꯌꯥꯟ ꯐꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯄꯤ ꯃꯤꯌꯥꯝꯗꯩ ꯈꯨꯄꯥꯛ ꯑꯝꯇꯪ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯏꯌꯥꯝꯕꯗꯒꯤ ꯁꯝ ꯈꯔ ꯄꯤꯕꯤꯅꯕ ꯊꯦꯡꯛ ꯌꯨ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯤꯗꯔꯁ ꯃꯌꯥꯝ ꯑꯣꯏꯅ ꯅꯧꯂꯨꯛꯆꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁ꯭ꯌꯥꯝꯅ ꯗꯤꯜꯂꯤꯗ ꯐꯣꯟ ꯇꯧꯔꯦ ꯏꯝꯐꯥꯜ ꯂꯥꯛꯄꯗ ꯁꯤꯗ ꯂꯥꯛꯄꯤ ꯑꯣꯏꯅ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯗꯥꯛꯇꯔ ꯅꯔꯥꯒꯤ ꯁꯥꯍꯦꯕꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯒ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯪꯗꯣ ꯐꯨꯜꯐꯤꯜ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯎꯔꯛꯄꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯌꯥꯝ ꯌꯥꯝ ꯋꯥꯠꯂꯤ ꯀꯣ ꯇꯧꯗꯕ ꯃꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯕꯖꯥꯔ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯗꯒꯤꯀꯣ ꯂꯤꯇꯜ ꯑꯦꯃꯥꯎꯟट ꯑꯩ ꯈꯔ ꯄꯨꯖꯔꯦꯀꯣ
keno ai dan khara receive on to view. Kasi ako'y president secretary da ang mamateng ako'y yamana. A very little contribution because I income from community. So, with my love, with my affection to this heritage, nobody must be India ki heritage. Manipur ki इतिहास दो वेरा अंदर हो रहा मधुकी मैं खानी बॉम्बे से ले लेपा अडानी आबादी को मैं आम कहीं को रखनी चाहिए लो चलो पता Thank you. This is a little contribution of 50,000 only. Thank you. Dr. Nara sir को बुरी आई जो income नहीं होगी ना थे को. Somda बस ये पैसा नहीं रखा लो ना कि लाभ नहीं माने आई की वर्ल्ड औजार से डॉक्टर है ऑल इंडिया हमारा एक कुकी है तो Jadi kau ingat lagi kan masa ni ba guest lebih lagi ba yang ba si Pahwa na welcome ka sa bilang ba most welcome and thank you again makan dia kau ingat lagi lagi ba Manipur yang yang sigi ba yang kena sigi ba kamu negara ini ba negara Dahil ko Singh may bel Gawin ay pamarumpang Singh ko na ay ahamon ka ng Singh na Singh na ko'y sila wangang ginabalak siya na siya di ay maru Amrik Singh na magiging sigilo ramday sila Panahay siya ni Miyoy Luti Siyahin na sumtak sila kada wakal ahong kulay yung manungi awana kaya sa Magisu macha si mapanda tatok tongagi na Australia da lingga Magi loina bisi lai sabu kalai na ayin na anina senadra laiba magi ni seba atok piya ta aduda magi mapung bisi ngarangi tarik April tarik masih may macam semua pandai sebenarnya. Bapa, bawa ni pun mengisahkan dong ni. Angkat ni kudon tahu ke macam sehingga anggap bagaimana. Ini mana kudon ini ini. Kalau kudon tak sesuai kalau. Maya dik buat beli dari. Thank you. Ini yung thado di ada. Mungkin kaki ngarang lah sudah handi dulu. Mati ni tanja sila. Merubah kerja bawa. Karang may mabuti ay naiintinado kita. Kaya, ko na siya masyama, yaw mo dito. Masigi sila. Moirang ising ihasti. Ito nawiyadra ba? Ang nasing kuwari mapamakali. Moirang lakon tala ay ini sulay ito ang sulay ito. Kasi pati mo ito kaya Moirang lagi yan laptop tanda na Tripura dagi Manipur ko na ito ba scholar ini ako si tingnan ba dagi pulap dum kimi na ba chapcha na muay matam ni ay pero mo bilang ba mo ju muay ko ni khali mardi mo jo 100 Tripura da Manipur ke or from wari mayam sini duri mo bagi tanjama adi macam sisi umai ni umi doi rugi rugi sebada mayam pun punya doi na una ning bos hamnai rugi rugi tanja sisi jadi madu tanja sisi isu na ngamjor moirang si ai isu ai moirang kan sagai ni pai pu
ꯍꯧꯔꯛꯐꯝꯁꯤ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯂꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯐꯝꯁꯤ ꯃꯣꯏꯔꯥꯡꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯃꯣꯏꯔꯥꯡꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯗꯒꯦ ꯁꯤ ꯌꯥꯝ ꯇꯧꯕꯗꯤ ꯉꯝꯗꯕ ꯌꯥꯏ ꯋꯥꯈꯜꯗ ꯁꯨꯝ ꯂꯩꯖꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯤ ꯑꯩꯈꯣꯏ ꯇꯣꯏꯅ ꯁꯨꯝ ꯂꯥꯛꯄꯤꯒꯅꯤ ꯁꯝꯕꯜ ꯃꯊꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯏꯁꯤꯡ ꯇꯧꯕꯤꯌꯨ ꯂꯩꯕꯁꯤꯡ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯕꯁꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯂꯩꯖꯔꯤ ꯏꯕꯣꯡ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯏꯁꯤꯡ ꯃꯥꯏꯕꯦꯜ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯂꯥꯛꯄꯤꯔꯤꯕ ꯒꯦꯁꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯊꯧꯃꯤ ꯁꯦꯕꯥ ꯃꯟꯗꯟꯒꯤ ꯑꯦꯖ ꯑꯦ ꯄ꯭ꯔꯁꯤꯗꯦꯟ ꯀꯦ ꯑꯆꯧꯕꯅ ꯊꯥꯒꯠ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯕꯤꯔꯅꯕ ꯌꯥꯏ ꯑꯍꯜ ꯏꯕꯨꯡꯕꯨ ꯀꯧꯁꯤꯟꯖꯔꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯃꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯤꯛ ꯁꯤꯡ ꯄꯋꯥ ꯑꯃꯗꯤ ꯑꯣꯖꯥꯅꯔ ꯂꯣꯏꯅꯅ ꯁꯤꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯂꯦꯡꯕꯤꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯆꯤꯟꯕ ꯃꯌꯥꯝ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯂꯦꯟ ꯑꯁꯤꯗ ꯌꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯤꯛ ꯁꯤꯡ ꯄꯋꯥꯅ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯅ ꯉꯁꯤ ꯏꯙꯧ ꯂꯩꯇꯣꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯟꯕꯗ ꯑꯐꯕ ꯍꯋꯥ ꯈꯔ ꯎꯖꯔꯛꯏ ꯃꯤꯌꯥꯝꯗ ꯇꯧꯕꯤꯔꯒ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯕꯨ ꯑꯃꯨꯛ ꯀꯟꯅ ꯑꯩꯈꯣꯏ ꯂꯩꯇꯅ ꯀꯥꯖꯨꯗꯒꯤ ꯁꯦꯝꯕ ꯕꯔꯐꯤ ꯑꯄꯥꯅꯅ ꯉꯁꯤ ꯃꯌꯥꯝ ꯆꯠꯂꯧ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯀꯟꯕꯅ ꯌꯥꯝ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯦꯝꯕ ꯀꯥꯟꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯉꯝꯖꯕ ꯈꯔ ꯑꯩꯈꯣই ꯇꯧꯖꯔꯦ